All India Football Federation AIFF FIFA gi maikaidagi suspend tawkhre. Masina maram oiduna lakadawriba October tha asida India na under 17 gi nupi gi oibo World Cup host tawnabagi damakta sillanglamba adu host tawba yaroidawri. Mayapur numakpu anobo video update amada amukka hanna taranok seri FIFA gi maikaidagi AIFF suspend tawrukpa sigi matangda amuktung yengminasi. All India Football Federation asibu FIFA na suspend tawrukpagi maram asina All India Football Federation asida atopa third party amagi influence yaubagini haiduna FIFA gi maikaidagi fongdorakli. FIFA gi rule gi matung inna FIFA da yauriba member oiduna lairiba country khudingmakki federation khudingma asi loinamak independent oigadabani masida karigumba legal natragana political gi oiba interferencing amata yauba yaroi haiduna lei. FIFA gi hairiba rule asi India gi lairiba All India Football Federation asina violate tawi haibagi damaktani FIFA gi maikaidagi All India Football Federation asibu suspend tawriba si. Supreme Court ki maikaidagi AIFF ki President Prafu Patel hairiba miyasi maki fam madudagi lauthokiba madudagi ni masipumnu asi haurakiba asi. Supreme Court na khuthinjinduna hairiba miyoy asibu famdagi lauthokibagi maram asina 2020 ki December tha asida AIFF ki election tawgadabani madu tawdabida hairiba miyoy asina fam madu makhatana adumak konsinduna leibagini. Masiga loinana Supreme Court ki maikaidagi miyoy ahumgi oiba Committee of Administrators semduna organization asigi lairiba affairs khudingmak makoina manage tawnabagi damakta haiduna fongdoki. Hairiba committee asida All India Football Federation gi constitution asibusu makoina semnabagi damakta Supreme Court na order tawki. FIFA gi khongthang asina India da lakadawriba impact asigi matangda amuk yengminasi. Ihan hanbada 2022 gi hantaki sahi asigi lakliba October tha asida Under 17 Women's World Cup India da pangthokani haina tawramba adugi hosting right adu hauzik India dagi mangkhre. Ani subadana India gi oina lairiba nupagi amasung nupigi football team khudingma asi international gi oiba match atopa country singa amata sanaba yararoi. Ahum subadana India gi lairiba national team asidagi hendoktuna India gi oina lairiba football club sing asisu atopa continental tournament sing asida amata saruk yaba yararoi masi pumnama asi hauzik ben tawkhre. FIFA gi maikaidagi hauzik yamna clear oina fongdokli madudi AIFF asida lairiba atopa third party gi influence asi handokhraba matung amasung AIFF ki lairiba affairs khudingma asi masana control tawraba matamda hauzik All India Football Federation da lairiba suspension asi handokigani. Handaki sahi metha asidani Supreme Court ki maikaidagi AIFF ki president gi fam lokthokuna makoina intervene tawba haurakhiba asi. Masigi matungda FIFA gi oiba team ama laktuna India gi hauzik oiriba fibam asi yengsilamnaba matungda hauzik lakliba khongthang asi lokhalakibani.